Irang asina maram oiraga lanjennaduna relief camp ta leiriba Damak Leingak Piriba Tengbang adu Kanagumba meeoi kharana heinathokpa tengnarabadi UCM na Mityeng Changgani haina UCM ge President Joychandra Konthoujam na phongdokkre. Wafam asi United Committee Manipuri UCM Langol Unina Sinduna relief camp ta leiriba shing amadi all as home da leiriba ahan oiraba singa punna ningtham chaklen chaminabagi thoramda phongdokkibane. Langol da leiba UCM gi unit ta pangthokiba thoram aduda Indian Railway Catering and Tourism Corporation sponsor tawduna Corporate Social Responsibility Fund gi khutangda The New Leaf Association Nelagi Project Coordinator Ngangbam Robert na luchingduna makoi gi maikeda su kangkhal chaniga tara romsu khudol tamki thoram aduga mari lenena UCM gi President Joychandra Konthoujam na hai relief camp singda changjafam lauduna leiriba singi leingak na nongmada meeoi amada lupa chamaga taramanga gi changda piriba sanfam asi kanagumba meeoi kharana heinathoklamba tengnarabadi United Committee Manipur UCM na Mityeng Changgani masida sunatana Irang asina maram oiraga lau uba ngamkhidraba singidamaksu leingakna pirakliba sanfam adu laupu singda chapchana phanghangadabani amaromda ngarang lilong chingjawda thokiba laibaktiba thodokta meeoi mari laikidaba aduda UCM gi maikidagi imung manungna tengnariba awabada saruk yari ngarang thokiba thodok adu kangluf ki Irang nate masida meeoi kharana social media da aranba wafam sandokpigano loinana hauze oiriba lamdam asigi oiriba phibam asida thokaningdaba thodok sing thoktanaba miyam puna honaminasi haina sumana makha taki